ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ 이뱀사 망골 아두다 마콩 마쿠 틴두나 땡타두나 깐나 깝니. 노이래 아이니 망자래봐. 이사누비 아마까 야우자바시 나이니 망이다고. 이마기 사나 가리노 낭나 떠오리바시보. 이마디 망자래다고. 가리기노 낭나 속 얌나 와칼 테리바. 나스 빵이다고 이마이 비마 낭세. 라이라바나 tatlaban nupa layraga nangbu napunsido manghalage hairibro. 이뱀사기 matau aduda pauhanba lakpa nupa mayunggi ahalsingdudi tingak maingaknana tumin phamduna 이뱀사기 matau adu yengduna lay. 이뱀사 masanupi sanarayna seliba nupa masa adugi mapa aduda onsinduna. Aigi isado masana yana senba songbo oiramoy. Tadagi nasa nupa aduna kiyan khangalaga nampu sapu tawraga phabiba soina oiramgani. Lukoina isanibema aikoina isanibemagi isanupida hangzabadadi angang masel masa yanaduna sen zong tawbani masana yana aigi isanupagi matungda ilakpani haina hainibema. Tada hoina adumna hairaga aini hekta thajagadaba nate. Aigi isanupido mayum makai panbagi wakhalga leijadribani. Kana khangni tada khoina aigi isanupido kihan khangalaga namdana isana yai hayu haiduna dap tawbirambasu. Aduna mama ai isa laktuna isagi masin hangan hausiki oinadi tada khoi lengbikhro yar. Phare adudi isalebe mana laktuna imaugi masin hangni hairabani aikhoi amuk yaurage. Hoi yare yaubikhro aduguni tada ai simade haige. Horen aina isanupigi masin hangbada isanupi masana yade haina he hairaklaba aina kaidorake haibadumadi namit kitna yek. 이뱀사기 콘다 아두다 누파 마용기 미싱 아두수 kuina panthaba talladuna hankhirami. Kayaki matung 이뱀사 maga yamna sanana tinazabi tabopiga thagoiga loinana masanupina seliba pamelgi mayumda laklami. Pamelgi mayum yaurabada tabopi 이뱀사다 nason pikna. As 이뱀사 karino nang nasanupina seliba nupasigi mayumsiba karino amok toiba yumnena tawrisi nonglay nungsit ka tawraklabadi humdokiba tari haywani. Thagoina hoine kari yum lay kay nusibo asuk lairaba nupasi natrabadi nangi nasanupidubu nupaga mata phangzadre haibrami. Kanada ipimsa nasanupido masana yadena namdana hayalu madu natrabadi niya nasanupido lairaba nupasida laydana mapunsi mangba tari. Adumagni aina hayangi khalibasisu aina kayarakana masigi lairasu datnaba nupasiga mari laynaganu ai pamde yam tuna lapthoknau haina aina yadaba nupasida sensinkhriban. Aigi isanupise yam pangi mama aina haiba wa ngangba laudiye. Adubunya aisu mana dati ngamhalbani masigi lairasu datnaba nupasida dati suklai lehloi ko ai. Tanzaduda imungdagi pamelgi mama thoklaktuna khambina kana oibirabno. Kainoni aise sanaregi mamani isanupigi masin hangba lakpani yaradi isanupido amukta mapal sida kauthokpiro. Haima imong nupigi mama oire lao kakhala. Ibema sanaraisu imungda lay imungda hekta sangsi noi tadana budi angangi masin hangba lakani haire haidana haibani adaisu ibema khoi lakpado masak khangluje warauba yadi imungda sangsi. Ibemsa khambina hairiba gado tawai tadawai tawduna migi mayumni haibagi karisu nasungdana imungda grong hekta sanglaklammi. Kadomdano aigi isana lairibase somdani salibema somda sangbiyu. Ibemsa masanupina lairiba ka aduda phat changlai. Sanarai mama lakpa ubada ingakna ima. Ibemsa masanupigi manakta prep sangsingduna masanupigi makokta inboy kaksi hatpoi tawduna. Nangna so yamna aigi mayokta lairibasi karigino ha.
Kay no ima, mingi makok stekta kaksi halay dubo, ngawbro. Kaksi hat pa lay, nasa sagando, pairaga lakta na sura-sura, jinglaga pudori ba nina? Nati, karino hay ba nita, nang natawrisi, nang masigi larabi mong sida, mahukayam ay ningi ha, nang nasok yam na ay na hay ba indri ba si karigino, ay na kayarak ka na, lara sudat na ba siga marilay na gano, hay na, nang lara ba na pat laban pa sida, siya na nagatawri ba si, ay mong usit ba hay ba duro? Hay, ay nalakli ba siya, nang ginatsin nang balakli ba? Nang niya, nasana yan na siyan manati, nasana yade, namda na pabi ba ni hay na kumlo. Aduga, imalakli ngay, imagaloy na nasakrasi. Nang niya, panggano, hayeng niya, sa pumirang turaga, nung siba na ka, yarawan. Nang su, namit mang naura ba na tro, yung lay kay siya. Silay na ng kayam ko'y na, kayam nungay na lay ba yan daw riki. Ha, kayam nungay daw riki ba? Nang niya, panggano hay ba si, napunsido, wana ba singan, hawsi sumatam lay, imagaloy na nasakrasi, nang nasana yade hayo. Tabo pina, hay sanaray, naman na hay si, nang itungi kalagani. Nang niya, panggano, hayeng nang nawana napunsido, len ba dadi, naman sisiyaw nawadoy ni, mama amat na masagi mang na basiloy, naman na hay ba ilo, ay ko'y laklingay, ay ko'y gapo na sakrasi. Nang nasana yan, sin ba na na hayo ko? Tagoy na, hayo'y bema, nasana yade na kum, hawsiki matamda, layra pa na patatlaban pa hasil layraga, napunsido, mang na pakaksin gan, panggano'y bema, naman na hay ba ilo. Ibem sa, kana dilaw, imagayong nasa alasi, nasana yade na namuk tayo, maramo ko ni isad, hayang isa na wana laybado, imayeng mangamnoy ba, imana hay bayaw si maybem, si. Sanaray mahak, nayak mun nagkali. Layba pamilgi, yung lay kare asi, ururaga, mama na hari basing nga taraga, mahaki mapukning olag lami. Mahak masana diyana, pamilgi matong ilakiba ni. Mahak sukang da banate, pamil asi, layrabi mong gimasani hay ba. Adubo mahak, asiyaw na, yam na waban nang ba imong nga mo oydam gani hay ba di kaluda ba ni. Adubo, oydam liba pamilgi imong gipiba masida, mahak masana yadi hay na kumlagi kalaklami, sanaray taplap na. Ima, ay, isa na yadi hay na kumlagi. Ha, nang nasana yadi hay rage ba? Huy ma, adudi ima, mitik taw rage ko. Asiyay ni biyem sa konjel kalap na. Kana layge, nupagi mamado, kasida mong tasang biro. Kambi suka do sang laklami. Kaino ni, isa nupi na di, masana yadi hay di, kamdaw sigya. Isa nupi sibu, nampu sapuda, adongi isa do na pabi boy na malin. Kambi ingagag na. Ha, kaino ni hay siba. Asiyay na kambi, sanaray doon sindo na. Bema, nangbu, nasana yan, ibungog itong ilag pa ni Haybaday. Aduga hausik na karigi, nasana yadi, nangbu, namda na pabiba ni dan Haybano. Ima, ay isa na yan, magi matong ilag pa natin. Manay bu, namda na pabiba, ay malakling iyong da sa sakrak. Ibem sana, isa na pi masana yadra ba ni na, isa siya, mama ilakling da, puzakragene ko. Aduga niya, nupaan, ngamihay na, ay isa na pibu, pabiriba, nasano pa di ay nalim na taroy. Tabo pina. Isihay niyag na kauzaragi, nasano pa na tawri ba siya, yam lali. Migi masani ngol si buhek na nampu sapu da paba si di, nupini, panggal suan binihay da na usitaban. Tagoy na. Mani, nupani hay ni hek na migi masani ngol ang mabu, hay laygum na hek nang mamadam da pat tatu ni hek pa si di, nupi kunay bu, usitaban, nupi kunay bu singnaban. Ibem sana, ay tumina kaklay ay isa na pipu, namda na pari ba nasano pa do, ay nagkayaw rakiyang. Kaino, mayam na tawiri sibo. Angang masama saya na do na, siyensong matawra ba sida. Masana yade hay na hekta tok o tokli ba sibo, haw naribra. Bema, karigino, nang nooy da ba ngang do na, nasana yade hay na hay riba diya. Nang nasamag, nasana yan, isa no pa itong ilag pa ni hay hiba natran. Ado di, manay bukihan do na namda na hayan man ay isa na suyayade manay bu pahabiban. Hey, jintibiya! Karigi no nang nanasin atong kiyang tiriba di nasana yana na kung natong nalaklaga karigi uy da buwa ngang liba no. Ibem sana. Ira, kaino da mama ay lariba siya kari uy na ubige. Mama ay gimangda isa daga na kung gahaygatan na tawriba dubu isa no pisya kihaliba hay duro. Songgi na sa no pisya tawbay hanggang minya.
ꯃꯤꯕꯨ ꯍꯦꯛꯇ ꯁꯪꯍꯥꯠ ꯍꯥꯠꯂꯤꯅꯤ ꯃꯁꯥꯅ ꯌꯥꯅ ꯏꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯒ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯣꯏꯔꯤꯕ꯭ꯔꯣ ꯇꯥꯕ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯦꯗꯤ ꯌꯥꯗ꯭ꯔꯦ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯝꯗꯅ ꯐꯥꯔꯤꯕ ꯅꯆꯥ ꯅꯨꯄꯥꯗꯣ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏ ꯏꯃꯥꯒꯤ ꯁꯅꯥ ꯂꯥꯎ ꯃꯥꯡ ꯊꯥꯎ ꯏꯃꯥꯒ ꯂꯣꯏꯅꯅ ꯆꯠꯁꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯂꯦ ꯏꯆꯥꯅ ꯀꯅꯥꯕꯨꯁꯨ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯔꯩ ꯑꯗꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯠꯈꯤ ꯄꯥꯎ ꯑꯁꯤ ꯄꯥꯃꯦꯜꯁꯨ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯇꯥꯔꯤ ꯄꯥꯃꯦꯜ ꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯏꯃꯥ ꯁꯅꯥꯔꯩꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥꯒꯤꯕꯨ ꯅꯪꯅ ꯃꯥꯕꯨ ꯅꯝꯗꯅ ꯐꯥꯕꯤꯕꯅꯤ ꯃꯥ ꯃꯁꯥꯅ ꯌꯥꯗꯦꯗꯅ ꯍꯥꯏꯔꯤꯕꯅꯤ ꯄꯥꯃꯦꯜ ꯃꯕꯨꯛꯅꯤꯡꯗ ꯁꯅꯥꯔꯩꯕꯨ ꯋꯥꯔꯧꯅ ꯑꯣ ꯁꯅꯥꯔꯩ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯝꯂꯤꯕꯁꯤꯒ ꯀꯌꯥꯗ ꯇꯥꯌꯣꯟꯅꯔꯝꯂꯕ ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯃꯔꯤ ꯂꯩꯅꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯏꯁꯥ ꯌꯥꯅꯗꯨꯅ ꯁꯦꯟ ꯁꯣꯡ ꯇꯧꯔꯒ ꯅꯁꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯍꯥꯛꯀꯤ ꯊꯝꯃꯣꯏ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯁꯣꯝꯗꯅ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯇꯧꯔꯤ ꯀꯥꯟꯅꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯃꯥꯅ ꯅꯝꯗꯅ ꯐꯥꯏ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯕꯅꯤꯅ ꯀꯥꯟꯅꯕ ꯂꯧꯍꯧꯁꯤ ꯏꯁꯥꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯟꯖꯥꯝ ꯑꯃ ꯂꯧꯊꯣꯛꯁꯤ ꯏꯃꯥ ꯑꯗꯨꯗꯤ ꯇꯧꯒꯨꯝꯁꯤꯗ ꯑꯗꯨ ꯋꯥꯕ ꯏꯃꯨꯡꯗꯨꯗꯒꯤ ꯁꯦꯟ ꯂꯧꯊꯣꯛꯄ ꯍꯧꯅꯗꯦ ꯅꯆꯥ ꯄꯥꯝꯗꯦ ꯑꯁ ꯑꯗꯣ ꯅꯪꯅ ꯎꯕꯤꯌꯨ ꯍꯥꯏꯗꯦ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯋꯥꯒꯦꯔ ꯀꯩꯗꯧꯒꯦꯒꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯍꯧꯔꯒ ꯂꯣꯏꯔꯦ ꯄꯪꯒꯅꯨ ꯑꯄꯪꯕꯤ ꯁꯦꯟꯐꯝ ꯑꯆꯧꯕ ꯑꯃ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯑꯩꯅ ꯏꯁꯥꯅ ꯌꯥꯅ ꯆꯦꯜꯂꯒ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯤꯕꯗꯣ ꯃꯉꯣꯟꯗꯒꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯠꯇꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯋꯥꯅ ꯂꯩꯔꯨꯒꯗꯕꯗꯨꯒꯤ ꯃꯗꯨꯒꯤ ꯈꯜꯂꯒ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯈꯣꯏꯗꯒꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯂꯧꯕ ꯄꯥꯝꯗꯦ ꯅꯪꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯩꯗꯤ ꯂꯧꯒꯅꯤ ꯃꯁꯦ ꯂꯧꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯁꯤ ꯍꯧꯖꯤꯛ ꯆꯦꯜꯂꯨꯔꯕꯤꯅꯤ ꯅꯪꯅ ꯆꯦꯜꯂꯨꯔꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯤꯕꯁꯦ ꯅꯪ ꯅꯁꯥꯒꯤ ꯏꯖꯠ ꯃꯥꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯪꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯂꯧꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯏꯕꯦꯝꯆꯥꯅ ꯄꯥꯃꯦꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯝꯗꯅ ꯐꯥꯕꯒꯤ ꯅꯃꯥꯗ ꯃꯆꯥꯅꯨꯄꯤꯒꯤ ꯏꯖꯠ ꯃꯃꯜ ꯑꯣꯏꯅ ꯁꯦꯟꯖꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯂꯥꯏꯔꯕ ꯄꯥꯃꯦꯜꯒꯤ ꯏꯃꯨꯡꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ ꯈꯝꯕꯤꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯗꯣꯏꯅꯣ ꯁꯦꯟꯐꯝꯅꯤꯅ ꯃꯆꯥ ꯃꯁꯨꯁꯨ ꯅꯠꯇꯦ ꯑꯩꯅꯦ ꯈꯣꯏꯗꯣꯛꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯍꯦ ꯑꯩ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯛꯂꯒ ꯃꯁꯥꯅ ꯌꯥꯗꯦꯅ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯏꯖꯠ ꯃꯃꯜ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯌꯥꯝ ꯉꯝꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩꯅꯦ ꯃꯗꯨꯒꯤ ꯇꯧꯉꯝꯕꯤ ꯅꯨꯄꯤꯗꯣ ꯈꯨꯠꯁꯤ ꯄꯦꯟ ꯐꯨꯅꯤꯡꯕꯗꯣ ꯍꯦꯛ ꯌꯧꯏꯍꯦ ꯑꯩ ꯂꯨꯈꯣꯏꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯄꯤꯈꯤꯕ ꯇꯥꯕꯅꯤ ꯃꯃꯥ ꯀꯩꯗꯧꯕꯒꯤ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯄꯤꯗꯣꯏꯕ ꯄꯤꯕ ꯌꯥꯔꯣꯏ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯛꯂꯒ ꯀꯔꯤꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯃꯣꯏꯒꯤ ꯃꯃꯥ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅ ꯃꯈꯤꯌꯥꯗꯣ ꯁꯦꯠꯂꯒ ꯊꯥꯈꯤꯒꯦ ꯀꯥꯟꯅꯗꯦ ꯃꯃꯥ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯃꯇꯦꯛꯁꯤꯃ ꯌꯣꯟꯊꯣꯛꯂꯒ ꯃꯣꯏꯒꯤ ꯁꯦꯟꯐꯝꯗꯣ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯩ ꯃꯈꯣꯏꯒ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝ ꯇꯁꯦꯡꯅ ꯃꯣꯏꯒ ꯃꯈꯥ ꯇꯥꯅꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯣꯏꯅꯦ ꯃꯣꯏ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯉꯝꯃꯣꯏꯍꯦ ꯃꯣꯏ ꯃꯗꯨꯒꯤ ꯆꯤꯟꯊꯤꯕꯤ ꯅꯨꯄꯤꯗꯨꯃꯁꯨ ꯃꯄꯨꯟꯁꯤꯗꯣ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯁꯥꯒꯤ ꯏꯖꯠ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯁꯦꯜ ꯈꯔꯅ ꯃꯁꯥꯒꯤ ꯏꯖꯠ ꯃꯃꯜ ꯑꯣꯏꯅ ꯂꯧꯒꯦ ꯈꯜꯂꯤꯕ ꯃꯥꯗꯤꯅꯦ ꯃꯊꯣꯡ ꯆꯥꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯐꯅꯗꯨꯝ ꯐꯔꯦ ꯃꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯍꯧꯗꯕ ꯐꯔꯕꯅꯤ ꯃꯃꯥ ꯀꯥꯟꯅꯗꯦ ꯑꯩ ꯏꯪꯈꯣꯜ ꯌꯣꯟꯅꯕ ꯃꯤ ꯊꯤꯔꯨꯈꯤꯒꯦ ꯆꯥꯛꯇꯣ ꯅꯃꯥꯅ ꯆꯥꯊꯣꯛꯑꯣ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯆꯥꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯨꯈꯣꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯈꯝꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯄꯥꯃꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯄꯥꯃꯦꯜ ꯂꯥꯎ ꯏꯃꯥꯒ ꯆꯥꯛ ꯈꯖꯤꯛ ꯆꯥꯊꯣꯛꯂꯨꯁꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯦꯗꯅ ꯅꯪ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯃꯥꯒꯤ ꯄꯥꯃꯦꯜ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯗꯨꯕꯨ ꯏꯆꯥꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨ ꯅꯨꯄꯤꯕꯨ ꯃꯥ ꯈꯛꯇꯔꯣ ꯃꯥꯒꯨꯝꯕꯤ ꯑꯃ ꯏꯆꯥꯒꯤ ꯑꯣꯏꯅ ꯇꯝꯂꯝꯗꯕꯗꯤꯅꯦ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯇꯧꯉꯝꯕꯤ ꯆꯤꯟꯊꯤꯕꯤꯗꯨꯒꯤꯗꯃꯛ ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯎ ꯏꯆꯥꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯇ ꯅꯠꯇꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤꯕꯤ ꯃꯥꯒꯤꯗꯃꯛꯇ ꯅꯪꯅ ꯀꯔꯤꯒꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯃꯥꯒꯤ ꯄꯥꯃꯦꯜ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯄꯥꯃꯦꯜ
ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯇꯧꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯄꯦꯟꯗꯅ ꯁꯅꯥꯔꯩ, ꯑꯩꯅ ꯅꯐꯝꯗ ꯂꯥꯟꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯆꯣꯞꯄ ꯏꯀꯥꯏ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯪꯅꯁꯨ ꯐꯪꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯄꯥꯃꯦꯜꯒꯤ ꯃꯃꯥ ꯃꯄꯥꯅ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯌꯣꯟꯊꯣꯛꯇꯨꯅ ꯁꯅꯥꯔꯩꯕꯨ ꯃꯆꯥꯅꯨꯄꯥꯅ ꯐꯥꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯁꯅꯥꯔꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯟꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯄꯥꯃꯦꯜꯗꯒꯤ ꯂꯧꯕ ꯁꯦꯟꯌꯥꯝ ꯑꯗꯨꯅ ꯏꯕꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯒꯤ ꯁꯅꯥ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ, ꯁꯦ ꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯁꯤꯃꯒ ꯁꯤꯖꯜꯂꯣ, ꯆꯞ ꯍꯦꯛ ꯆꯥꯏꯅꯦ, ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗꯀꯣ ꯏꯆꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯕꯨꯞ ꯕꯨꯞ ꯂꯥꯎꯕ ꯄꯥꯝꯕꯣꯝ ꯑꯁꯤꯗ ꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯁꯤꯕꯁꯤꯒꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯝꯆꯥ ꯃꯣꯃꯣꯟ ꯅꯣꯞꯅ ꯃꯉꯛꯀ ꯀꯦꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯏꯆꯥꯁꯦ ꯁꯅꯥꯅ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯉꯦ, ꯐꯖꯔꯤꯉꯩ ꯃꯊꯛꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯕꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ, ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ? ꯃꯤꯉꯣꯟꯗꯒꯤ ꯅꯝꯗꯅ ꯏꯁꯥꯅ ꯌꯥꯅ ꯆꯦꯜꯂꯒ ꯌꯥꯅꯤ ꯍꯥꯏꯗꯅ ꯏꯁꯥꯒꯤ ꯏꯖꯠ ꯃꯃꯜ ꯂꯧꯕꯁꯤꯕꯨ? ꯍꯩꯃꯥ, ꯀꯔꯤꯅꯦꯒꯤ ꯃꯁꯤ ꯑꯉꯥꯡꯁꯤꯒꯤ? ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤ ꯍꯧꯅꯗꯅꯦꯒꯤ? ꯆꯦꯜꯂꯨꯔꯒ ꯏꯁꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯖꯠ ꯃꯃꯜ ꯂꯧꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯏꯁꯥꯅ ꯌꯥꯗꯨꯅ ꯆꯦꯟꯕꯅꯤ, ꯌꯥꯗꯅ ꯆꯦꯟꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯑꯣ, ꯅꯪ ꯅꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ, ꯅꯪꯅ ꯅꯁꯥꯅ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯂꯥꯏꯔ ꯁꯨꯗꯠꯅꯕꯗꯨ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯧꯊꯣꯛꯂꯒ ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯈꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯅ ꯐꯠꯇ꯭ꯔꯣ? ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯁꯥꯗ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯐꯝꯗ ꯃꯃꯥꯅ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯋꯥ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯌꯦꯡꯉꯨꯍꯩ, ꯅꯪ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯅ ꯌꯥꯕ ꯅꯠꯇꯦ, ꯅꯁꯥ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯅ ꯅꯌꯨꯝꯗ ꯀꯩ ꯄꯥꯟꯅꯕ ꯇꯧꯁꯤ꯫ ꯏꯃꯥ, ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ, ꯑꯩꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯗꯣ ꯍꯥꯏꯔꯛꯀꯅꯨ꯫ ꯍꯩꯃꯥ, ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯗꯣꯏꯅꯣ ꯑꯉꯥꯎꯕꯤ ꯅꯪꯕꯣ? ꯅꯪ ꯁꯤ ꯂꯩꯁꯥꯕꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ? ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤꯕ, ꯀꯅꯥꯅ ꯑꯩꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯣꯏꯅꯣ? ꯅꯪꯅ ꯆꯦꯜꯂꯨꯔꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯤ ꯈ꯭ꯋꯥꯏꯁꯨ ꯆꯦꯜꯂꯨꯔꯒ ꯑꯗꯨꯝ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯅꯔꯤꯕꯁꯤ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯃꯁꯤꯗꯤ ꯄꯪꯈ꯭ꯔꯦ ꯑꯣꯏꯕ꯫ ꯍꯩ ꯀꯥꯟꯅꯗꯦ, ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯅꯕ ꯇꯧꯁꯤ꯫ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯆꯥꯅꯕ ꯑꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯊꯤꯖꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥꯅ ꯑꯣꯏꯅ ꯊꯤꯌꯨ ꯍꯥꯏꯕ꯭ꯔꯥ? ꯈꯜꯂꯣ ꯑꯃ, ꯇꯧꯕꯇꯕꯨ ꯅꯁꯥꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯊꯤꯒꯦ ꯍꯥꯏꯔꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛꯇꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯄꯥꯃꯦꯜ ꯍꯥꯏꯕ ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯑꯗꯨꯒꯨꯝꯕꯒꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯈꯖꯤꯛ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯁꯅꯥꯔꯩ ꯀꯦꯡꯕ ꯀꯧꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯗꯨꯅ ꯃꯔꯤ ꯂꯩꯅꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯌꯨꯝꯗ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ, ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯀꯩꯗꯧꯔꯨꯅꯤ, ꯀꯨꯏꯅ ꯁꯨꯝ ꯂꯩꯔꯒ ꯆꯍꯤ ꯂꯤꯁꯤꯟꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯐꯕ ꯑꯣꯏꯔꯣꯏ, ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯅꯪ ꯑꯊꯨꯕꯗ ꯏꯕꯨꯡꯉꯣ ꯌꯦꯡꯕꯗ ꯆꯦꯟꯁꯤꯟꯅꯕ ꯇꯧ꯫ ꯏꯃꯥ, ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ, ꯀꯔꯤꯒꯨꯝꯕ ꯇꯥ ꯀꯦꯡꯕꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯁꯤꯅꯤ꯫ ꯑꯩꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕꯁꯦ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯪꯂꯛꯂꯕꯗꯤ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏꯍꯦ ꯅꯪꯁꯦ꯫ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯀꯣꯟꯅ ꯈꯪꯂꯛꯂꯒꯅ ꯈꯪꯂꯛꯄꯒꯤ ꯊꯣꯛꯄ ꯃꯥꯏ ꯂꯥꯛꯆꯁꯅꯤ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯀꯥꯟꯗ ꯈꯪꯂꯛꯄꯗꯨꯗꯤ ꯑꯔꯥꯏꯕꯅꯤ, ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯂꯨꯕ ꯂꯨꯍꯣꯡꯂꯕꯗꯤ ꯌꯥꯔꯦ, ꯃꯥꯅ ꯅꯪ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯕꯁꯨ ꯀꯩꯁꯨꯝ ꯀꯥꯏꯅꯕ ꯌꯥꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯑꯊꯨꯕꯗ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯆꯦꯟꯁꯤꯟꯅꯕ ꯇꯧ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯝꯗꯅ ꯐꯥꯎꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇꯒꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯈꯪꯂꯛꯂꯒ ꯊꯣꯛ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯂꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯤ ꯅꯪꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯥꯗꯧꯅ ꯁꯦꯜ ꯄꯥꯏꯕ ꯑꯃ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪ ꯑꯊꯨꯕꯗ ꯏꯕꯨꯡꯉꯣ ꯌꯦꯡꯕꯗ ꯆꯦꯟꯁꯤꯟꯅꯕ ꯇꯧ꯫ ꯑꯁꯨꯝꯅ ꯏꯕꯦꯝꯆꯥꯅ ꯍꯥꯏꯔꯕꯗ ꯁꯅꯥꯔꯩ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯧꯗꯨꯅ ꯑꯊꯨꯕꯗ ꯀꯦꯡꯕꯗ ꯆꯦꯜꯂꯝꯃꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯡꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯃꯆꯥꯒꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯑꯗꯨꯉꯩ ꯄꯥꯃꯦꯜꯗꯒꯤ ꯂꯧꯈꯤꯕ
ꯃꯁꯥꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯀꯦꯡꯕꯗꯒꯤ ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠ ꯀꯌꯥ ꯂꯥꯡꯂꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯆꯥꯅꯤ, ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯏꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯦꯛꯊꯈꯩ ꯍꯨꯟꯕꯤꯗꯣꯏꯅꯤ꯫ ꯏꯆꯥꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯏꯃꯥꯗ ꯍꯥꯏ꯫ ꯑꯋꯥꯠꯄ ꯑꯝꯇꯕꯨ ꯂꯩꯇ꯭ꯔꯦ ꯏꯃꯥ, ꯂꯣꯏꯅ ꯁꯨꯔꯤ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯤꯅꯤꯀꯣ꯫ ꯑꯩꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯃꯧ ꯑꯣꯏꯗꯧꯔꯦꯀꯣ꯫ ꯑꯣꯏꯗꯧꯔꯕꯅꯤ ꯑꯣꯏꯗꯧꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯪꯅ ꯏꯟꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯣꯏꯁꯦ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯝꯗꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕꯗꯨꯗ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ? ꯑꯁ ꯌꯥꯔꯦ ꯏꯃꯥ, ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯄꯜꯂꯥꯅꯨ꯫ ꯑꯩꯅꯦ ꯀꯔꯤꯅꯨꯡꯒꯤ ꯂꯥꯏꯔꯕ ꯃꯥꯒ ꯊꯦꯡꯅꯔꯨꯕꯅꯣ ꯈꯜꯂꯨꯕꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯍꯥꯛ ꯑꯁꯤ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯦꯡꯕꯒꯤ ꯃꯐꯝꯗ ꯈꯪꯍꯟꯗꯅ ꯀꯦꯡꯕꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯀꯦꯡꯕꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯩꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯒꯅꯤ? ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯀꯦꯡꯕꯅ ꯈꯪꯂꯛꯂꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯡꯕꯅ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯏꯇꯠ ꯇꯠꯇꯅ ꯁꯅꯥꯔꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯣꯊꯣꯛꯇꯅ ꯈꯠꯅꯕ ꯍꯧꯕꯗ ꯅꯠꯇꯅ ꯁꯅꯥꯔꯩꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯀꯦꯡꯕ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯁꯤꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯩ ꯆꯤꯟꯊꯤꯕꯤ, ꯅꯪ ꯅꯄꯥꯝꯗ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯦ ꯍꯥꯏꯕ? ꯑꯩꯅ ꯅꯪ ꯁꯨꯝ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯟꯕꯗꯨꯔ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯁꯅꯥꯔꯩ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯂꯦꯞꯄ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯀꯔꯤꯅꯣ ꯌꯨ ꯑꯃꯨꯛ ꯉꯥꯎꯔꯒ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯨ? ꯁꯤ ꯀꯥꯗ ꯆꯪꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯝꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯦꯡꯕ ꯁꯅꯥꯔꯩꯕꯨ ꯐꯠ ꯏꯟꯊꯣꯛꯇꯨꯅ, ꯍꯩ ꯑꯩꯉꯣꯟꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯛꯀꯅꯨ꯫ ꯑꯩꯁꯦ ꯅꯪꯅ ꯇꯥꯞ ꯇꯥꯞ ꯊꯦꯡꯕ ꯌꯥꯕ ꯃꯤꯔ? ꯊꯦꯡꯉꯛꯀꯅꯨ꯫ ꯉꯁꯤ ꯑꯩꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯕꯨ ꯑꯩꯅ ꯂꯧꯔꯨꯕꯗꯒꯤ꯫ ꯑꯩꯕꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯅ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤ, ꯑꯗꯨꯁꯨ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯒ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯏꯖꯠ ꯃꯃꯜ ꯂꯧꯕꯤ ꯅꯨꯄꯤ ꯂꯧꯕ ꯅꯨꯄꯥ ꯍꯥꯏꯗꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯂꯛꯅꯔꯤꯕꯁꯦ ꯅꯪꯕꯨ ꯂꯧꯔꯨꯕꯗꯒꯤ꯫ ꯑꯗꯨꯅ ꯅꯪ ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ꯫ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯆꯠꯂꯁꯨ ꯅꯄꯥꯝꯗ, ꯑꯩꯒꯤ ꯌꯨꯝꯁꯤꯗꯒ ꯂꯩꯕꯤꯔꯒ꯫ ꯀꯩꯅꯣ ꯃꯣꯏ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ? ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯨꯝ ꯄꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯀꯥꯎꯊꯣꯛꯄꯤꯔꯣ꯫ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨ ꯀꯥꯎꯊꯣꯛꯇꯣꯏꯕ? ꯅꯪꯅ ꯊꯃꯣꯏꯗꯨ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯗꯅ ꯅꯪ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯗ ꯍꯥꯟꯅ ꯆꯦꯜꯂꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯕ ꯑꯩꯅ ꯅꯪꯕꯨ ꯑꯁꯤ ꯌꯧꯅ ꯁꯥꯎꯔꯤꯕ ꯋꯥꯔꯧꯔꯤꯕꯁꯤ ꯋꯥꯔꯧꯔꯝꯒꯗ꯭ꯔꯣ? ꯅꯪꯅ ꯏꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯝꯕꯁꯤꯅ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯅꯪꯕꯨ ꯁꯥꯎꯕꯅꯤ꯫ ꯅꯁꯥꯅ ꯌꯥꯅ ꯆꯦꯜꯂꯒ ꯅꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯉꯝꯕꯤ ꯆꯤꯟꯊꯤꯕꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯉꯝꯕꯤ ꯅꯪꯅꯕꯨ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗꯧꯔꯤꯒꯦ? ꯑꯩꯅ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯏ ꯇꯥꯗꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯗ꯭ꯔꯤꯕꯗꯣ ꯃꯣꯏ ꯇꯥꯗꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ꯫ ꯃꯣꯏ ꯇꯥꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯂꯒ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯍꯩ ꯇꯥꯅꯤꯡ, ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯗꯣ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯏꯁꯦꯡ ꯁꯦꯡꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯐꯪꯍꯧꯔꯔꯣꯏ ꯈꯜꯂꯨꯕꯒꯤꯅꯤ ꯍꯥꯏꯌꯨꯅꯦ꯫ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯔꯒꯦ? ꯃꯣꯏ ꯇꯥꯗ ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯄꯟꯗꯅ ꯉꯥꯡꯕꯤꯔꯅꯨ ꯀꯩꯗꯧꯕꯒꯤ? ꯑꯩ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯛꯄꯤꯔꯣ꯫ ꯑꯗꯨꯗꯤ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ꯫ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯈꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯃꯁꯤꯒꯤ ꯋꯥꯁꯤꯗ ꯑꯗꯨꯝ ꯄꯟꯗꯨꯅ ꯉꯥꯡꯒꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯅꯪꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯆꯠꯄꯤꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯁꯤꯕꯨ ꯃꯣꯏ ꯇꯥꯗꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯒꯦ? ꯑꯩꯁꯦ ꯁꯥ ꯁꯟꯒꯨꯝꯅ ꯃꯣꯏ ꯇꯥꯗꯅ ꯇꯥꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯥꯟꯕ ꯌꯥꯕ? ꯃꯁꯤ ꯑꯩꯉꯣꯟꯗ ꯃꯈꯣꯟꯒ ꯍꯥꯏꯒꯠꯂꯛꯏꯅꯦ ꯃꯁꯦ꯫ ꯍꯥꯏꯒꯠꯂꯛꯄ ꯇꯥꯕ ꯑꯩꯁꯨ ꯈꯥꯡꯗꯨꯅ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯗꯤ ꯀꯅꯥꯅ ꯌꯥꯅꯤ? ꯇꯣꯝꯕꯤꯅ ꯍꯥꯏ ꯌꯥꯔꯦꯗ ꯅꯣꯏꯕꯣ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯅꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ꯫ ꯑꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣ꯫ ꯇꯨꯒ ꯃꯧꯋ ꯅꯪꯁꯨ ꯅꯄꯨꯔꯣꯏꯕꯒ ꯃꯥꯟꯅꯒꯅꯨ꯫ ꯅꯪꯅ ꯈꯔ ꯍꯜꯂꯣ, ꯇꯨꯃꯤꯟꯅ ꯂꯩꯔꯣ, ꯀꯔꯤꯝꯇ ꯈꯨꯝꯂꯨꯔꯅꯨ꯫ ꯃꯥꯁꯨꯅꯦ ꯃꯥꯏꯅ ꯇꯟꯗꯅ ꯇꯣꯛꯆꯈꯤꯁꯅꯤ꯫ ꯌꯨ ꯉꯥꯎꯗꯅ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯀꯔꯝꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯗ ꯑꯣꯏꯅ ꯉꯥꯡꯕꯗꯤ ꯀꯩꯗꯧꯒꯦ?
ꯑꯩꯁꯨ ꯉꯥꯡꯂꯤꯕꯁꯤꯗꯤ ꯌꯥꯔꯤ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣꯅꯦ ꯅꯣꯏꯕꯣ ꯂꯩꯔꯣꯏꯌꯦ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯀꯦꯡꯕꯅ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯡꯕꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯇꯣꯝꯕꯤꯅ ꯍꯩ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯅꯈꯨꯠ ꯅꯁꯥ ꯌꯥꯎꯒꯅꯨ ꯐꯨꯋꯣ ꯑꯩꯕꯨ ꯐꯨꯋꯣ ꯍꯥꯠꯂꯣ ꯃꯧꯋꯥ ꯅꯪꯕꯨꯁꯨ ꯇꯨꯃꯤꯟꯅ ꯃꯨꯛꯇꯗꯤ ꯂꯩꯔꯣ ꯀꯩꯗꯧꯔꯒꯦ ꯌꯨ ꯉꯥꯎꯕꯁꯤꯒ ꯃꯥꯟꯅꯔꯅꯨ ꯍꯥꯏ ꯋꯥꯅꯤ ꯌꯥꯔꯦ ꯏꯃꯥꯁꯨ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯐꯨꯔꯒ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯀꯦꯡꯕꯅ ꯃꯁꯤ ꯑꯩꯒꯤ ꯏꯃꯥꯗꯒ ꯃꯆꯤꯟꯒꯁꯤ ꯈꯨꯝꯃꯤ ꯅꯪ ꯑꯗꯨꯏꯗꯤ ꯑꯁꯤ ꯍꯥꯏꯅ ꯀꯦꯡꯕ ꯃꯃꯥꯅ ꯈꯥꯝꯕ ꯌꯥꯗ ꯁꯅꯥꯔꯩꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯩꯐꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯅꯥꯔꯩ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯗꯨꯗ ꯏꯕꯦꯝꯆꯥ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯁꯅꯥ ꯏꯁꯥ ꯀꯩꯗꯧꯔꯦ ꯀꯔꯤꯅꯣ ꯅꯃꯥꯏ ꯅꯨꯃꯤꯠꯀꯥꯁꯤꯅ ꯏꯄꯣꯝ ꯄꯣꯝꯂꯗꯅ ꯏꯁꯥꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯌꯨꯔꯥꯏ ꯁꯨꯕ ꯃꯤꯐꯠꯇꯗꯨꯅ ꯏꯁꯥꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯐꯨꯔꯤꯕ꯭ꯔꯥ ꯍꯥ ꯂꯥꯎ ꯏꯃꯥꯒ ꯆꯠꯁꯤ ꯃꯥꯅ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯐꯨꯆꯩ ꯇꯧꯔꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯏꯃꯥ ꯊꯤꯛ ꯇꯧꯒꯦ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩ ꯂꯩꯔꯤ ꯈꯪꯗꯕ ꯁꯥꯏ ꯏꯃꯥ ꯇꯧꯒꯦ ꯏꯃꯥꯒ ꯂꯣꯏꯅꯅ ꯆꯠꯁꯤ ꯂꯥꯎ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯇꯁꯦꯡꯅ ꯀꯤꯖꯔꯦ ꯑꯩꯕꯨ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯔꯅꯨ ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯄ ꯉꯝꯂꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕ ꯑꯩ ꯂꯩꯔꯤ ꯏꯆꯥꯒꯤ ꯃꯥꯅ ꯏꯆꯥꯕꯨ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯆꯩ ꯇꯧꯔꯤꯕꯁꯤ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯏꯕꯦꯝꯆꯥꯅ ꯂꯥꯎ ꯆꯠꯁꯤ ꯃꯥꯒꯨꯝꯕꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎꯋꯣ ꯏꯃꯥ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯃꯐꯝꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯕꯗꯤ ꯑꯩ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯏ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯌꯥꯗ꯭ꯔꯕꯗ ꯏꯕꯦꯝꯆꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯦꯡꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯆꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯄꯥꯟ ꯊꯣꯛꯂꯛꯎ ꯍꯩ ꯀꯦꯡꯕ ꯍꯩ ꯀꯦꯡꯕ ꯍꯥꯏꯕ ꯃꯤꯐꯠꯇ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯣ ꯀꯦꯡꯕꯗꯨ ꯃꯃꯥ ꯇꯣꯝꯕꯤꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯀꯦꯡꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯏꯕꯦꯝꯆꯥ ꯃꯁꯤꯡ ꯇꯧꯗꯨꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯤꯕꯣꯡ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯔꯤꯕꯗꯤ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯀꯜꯂꯤꯕꯁꯦ ꯍꯥ ꯅꯨꯄꯤ ꯑꯉꯥꯡꯗ ꯇꯝꯊꯤꯅ ꯐꯨꯔꯒ ꯑꯀꯜ ꯑꯔꯤꯡ ꯁꯥꯔꯤꯁꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯀꯦꯡꯕꯗꯨ ꯃꯃꯥ ꯇꯣꯝꯕꯤꯒ ꯂꯣꯏꯅꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯀꯦꯡꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯏꯕꯦꯝꯆꯥ ꯃꯁꯤꯡ ꯇꯧꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯤꯕꯣꯡ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯔꯤꯕꯗꯤ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯀꯜꯂꯤꯕꯁꯦ ꯍꯥ ꯅꯨꯄꯤ ꯑꯉꯥꯡꯗ ꯇꯝꯊꯤꯅ ꯐꯨꯔꯒ ꯑꯀꯟ ꯑꯔꯤꯟ ꯁꯥꯔꯤꯁꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯇꯣꯝꯕꯤꯅ ꯏꯆꯜꯂꯤꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯉꯥꯡ ꯃꯁꯦꯟ ꯉꯥꯏꯍꯥꯛ ꯁꯥꯎꯅꯗꯅ ꯇꯧꯔꯤꯕꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎ ꯀꯥꯈꯠꯂꯛꯑꯣ ꯐꯤꯗꯥꯁꯣꯝꯗ ꯐꯝꯁꯤ ꯑꯩ ꯅꯣꯏꯒꯤꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯏꯅꯝꯃ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯏꯆꯜꯂꯤꯕꯦꯝꯃ ꯑꯃꯨꯛꯇ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛꯇ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯋꯥꯔꯤ ꯁꯥꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯈꯟꯅ ꯆꯩꯅ ꯇꯧꯔꯛꯄꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩꯅꯦ ꯏꯆꯥꯅꯨꯄꯥꯕꯨ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯋꯥꯔꯛꯆꯒꯦ ꯌꯥꯔꯦ ꯏꯅꯝꯃ ꯇꯥꯠ ꯄꯥꯠ ꯇꯧꯕꯤꯔꯛꯂꯅꯨ ꯅꯣꯏꯒꯤ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯇꯝꯊꯤꯅ ꯐꯨꯔꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯏꯅꯝꯃꯁꯨ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯨꯕꯗ ꯈꯥꯝꯗꯣꯛꯇꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯒ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯆꯥꯅꯨꯄꯥ ꯋꯥꯔꯛꯆꯒꯦ ꯀꯥꯏꯗꯅ ꯉꯁꯤꯗꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯒ ꯑꯀꯟꯕ ꯁꯥꯕ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯕꯦꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯌꯦꯔꯥ ꯀꯔꯤꯅꯣꯗ ꯑꯩꯅ ꯇꯞꯊꯔꯦ ꯃꯇꯤꯛ ꯌꯥꯝ ꯐꯤꯡꯒꯠꯂꯛꯀꯅꯨꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯅꯦ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤ ꯃꯥꯅ ꯈꯤꯇꯗꯁꯨ ꯍꯟꯗꯅ ꯃꯆꯤꯟꯗꯣ ꯌꯧ ꯈꯨꯝꯗ꯭ꯔꯕꯗꯤ ꯐꯗꯧꯕ ꯃꯥꯅ ꯍꯟꯕ ꯀꯧꯕꯗꯤ ꯅꯠꯇꯦ ꯍꯥ ꯃꯗꯨꯗꯗꯤ ꯌꯧ ꯇꯧꯔꯕꯗꯤ ꯐꯨꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦ ꯃꯥꯅ ꯃꯆꯤꯟ ꯀꯟꯕꯒꯤ ꯆꯩ ꯆꯥꯖꯕꯅꯤ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯃꯆꯤन ꯀꯟꯕꯒꯤꯅꯤ ꯀꯥꯏꯗꯤ ꯀꯩꯅꯣ ꯅꯆꯥꯅꯨꯄꯥꯅ ꯃꯊꯤꯕꯣꯡ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠ ꯂꯩꯔꯤꯕꯁꯦ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯍꯀꯟꯗ ꯋꯥ ꯉꯥꯡꯂꯤꯕꯅꯤꯅꯤ ꯍꯥ
ꯅꯆꯥꯅꯨꯄꯥ ꯌꯨꯔꯥꯏ ꯁꯨꯕꯁꯦ ꯀꯟꯈꯠꯀꯗꯕꯒꯤ ꯁꯔꯨꯛ ꯋꯥꯔꯛꯑꯣ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯁꯦ ꯋꯥꯈꯜ ꯇꯥꯗꯕ ꯌꯨꯔꯥꯏ ꯁꯨꯕ ꯅꯪꯒꯤ ꯅꯆꯥꯁꯤꯗ ꯂꯩꯔꯨꯕꯗꯒꯤꯅꯤ ꯑꯗꯨꯅ ꯌꯨꯔꯥꯏ ꯁꯨꯕ ꯅꯆꯥꯅꯨꯄꯥꯁꯦ ꯋꯥꯔꯛꯄꯤꯌꯨ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯉꯁꯤ ꯌꯨꯔꯥꯏ ꯁꯨꯕ ꯑꯣꯏꯔꯤꯕꯁꯦ ꯀꯅꯥꯅ ꯑꯣꯏꯍꯜꯂꯤꯕꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯑꯣꯏꯍꯜꯂꯤꯕ ꯅꯠꯇ꯭रो ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯗꯨꯅ ꯏꯁꯝ ꯁꯝꯖꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯃꯤꯅꯝꯗꯨꯅ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯦꯟꯃꯟꯗ꯭ꯔꯗꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯌꯨꯗ ꯇꯥꯏꯅꯈꯤꯗꯨꯅ ꯌꯨꯔꯥꯏ ꯁꯨꯈ꯭ꯔꯤꯕꯅꯦ ꯁꯨꯈ꯭ꯔꯤꯕ ꯍꯦꯔꯥ ꯏꯅꯝꯃ ꯅꯆꯥꯅꯨꯄꯥꯅ ꯃꯊꯤꯕꯣꯡ ꯋꯥꯔꯛꯄ ꯉꯝꯖꯗ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒꯗꯤ ꯇꯥꯏꯅꯕꯤꯔꯛꯀꯅꯨ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯁꯤꯗꯤ ꯃꯃꯥ ꯑꯩꯅ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯣꯏꯒꯤ ꯁꯥꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯝꯂꯔꯣꯏ ꯑꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ ꯌꯥꯝ ꯐꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯧꯅꯤ ꯀꯥꯏꯗꯅ ꯍꯥꯏꯅꯤꯡꯗꯦ ꯃꯤꯒꯤ ꯐꯤꯃꯟꯅꯒ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯗꯦ ꯑꯩꯁꯨ ꯏꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯊꯣꯛ ꯂꯣꯇꯅꯝꯕꯒꯤꯅꯤ ꯈꯟꯗꯅ ꯈꯠꯅ ꯆꯩꯅ ꯇꯧꯔꯕꯁꯨ ꯃꯇꯨꯡ ꯇꯧꯗꯅꯕ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯏꯃꯧꯗꯣ ꯂꯧꯁꯤꯟꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯩꯗꯥꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗꯒ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯐꯔꯦ ꯁꯣꯝꯅ ꯋꯥ ꯂꯣꯏꯁꯤꯟꯅꯁꯤ ꯍꯥꯏꯔꯛꯄ ꯏꯁꯝ ꯁꯝꯅ ꯋꯥ ꯂꯣꯏꯁꯤꯟꯅꯕꯅꯗꯤ ꯌꯥꯔꯣꯏ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯐꯨꯖꯩꯗꯨꯅ ꯏꯆꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯄꯤꯒꯗꯕꯅꯤ ꯁꯦꯜꯒꯤ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯥꯎ ꯈꯣꯡ ꯇꯧꯔꯤꯁꯤꯗꯤ ꯑꯩꯁꯨ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤꯁꯦ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯒꯤ ꯁꯦꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯤꯕ ꯃꯃꯥ ꯅꯪꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯕ ꯁꯦꯜ ꯄꯨꯝꯕ ꯄꯤꯔꯒꯦ ꯀꯩꯗꯧꯔꯨꯅꯤ ꯅꯪꯅ ꯅꯆꯥꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯅꯕ తాꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤꯗꯨꯅ ꯁꯦꯟꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯏꯕꯦꯝꯆꯥꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ ꯏꯕꯦꯝꯆꯥ ꯃꯤꯠꯃꯥꯡꯗ ꯇꯥꯔꯤꯕ ꯁꯦꯜꯁꯤꯡꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯊꯛꯀꯠꯅ ꯁꯦꯜꯁꯤꯡꯗꯨ ꯁꯠ ꯈꯣꯝꯖꯤꯜꯂꯤ ꯅꯪꯅ ꯄꯥꯝꯕ ꯁꯦꯜꯗꯣ ꯄꯤꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯅꯆꯥ ꯅꯌꯥꯕꯨ ꯃꯇꯨꯡ ꯃꯅꯥꯎ ꯈꯟꯅ ꯆꯩꯅ ꯇꯧꯗꯅꯕ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯀꯥꯏꯅꯗꯅꯕ ꯁꯤꯟꯒꯦ ꯈꯟꯕꯒꯤ ꯃꯍꯨꯠ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕꯤ ꯅꯪꯗꯤ ꯅꯆꯥꯕꯨ ꯅꯆꯥ ꯑꯣꯏꯅ ꯈꯟꯗꯕꯤ ꯅꯆꯥꯕꯨ ꯂꯂꯣꯟ ꯄꯣꯠ ꯑꯣꯏꯅ ꯈꯟꯕꯤ ꯃꯃꯥꯅꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛ ꯆꯠꯈ꯭ꯔꯣ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯑꯩꯅ ꯍꯦꯟꯅ ꯅꯣꯏꯒꯤꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒ ꯉꯁꯤꯗꯒꯤ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯒꯅꯨꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯦꯡꯕꯤꯈ꯭ꯔꯣ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯀꯦꯠꯂꯦ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯏꯆꯥꯅꯨꯄꯤꯒꯤ ꯑꯋꯨꯟꯄꯣꯠ ꯄꯨꯝꯕ ꯆꯤꯡꯕ ꯂꯥꯛꯀꯅꯤ ꯅꯣꯏꯒꯤ ꯅꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯀꯔꯤꯒꯨꯝꯕꯤ ꯄꯣꯠꯁꯛ ꯑꯃꯇ ꯊꯅꯝꯃꯣꯏ ꯑꯁꯨꯝꯅ ꯀꯦꯡꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯈꯥꯏꯅꯕꯗ ꯇꯥꯔꯝꯃꯤ ꯁꯅꯥꯔꯩ ꯀꯦꯡꯕꯒ ꯈꯥꯏꯅꯗꯨꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯩ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯁꯅꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯗꯣꯝꯆꯥ ꯊꯥꯒꯣꯏꯅꯅꯦ ꯅꯨꯄꯥ ꯑꯐꯕ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯅꯨꯄꯥꯗꯣ ꯄꯥꯈ꯭ꯔꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥꯗꯨꯅꯁꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯉꯤ ꯅꯪꯕꯨꯁꯨ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏ ꯑꯗꯨꯅ ꯅꯪꯅꯦ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯇꯧ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯐꯕ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕ ꯃꯤꯁꯛꯅꯤ ꯏꯃꯥ ꯑꯩꯁꯦ ꯈꯣꯡꯐꯝ ꯁꯣꯏꯔꯨꯗꯨꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯔꯤꯕꯤ ꯑꯩꯕꯨ ꯑꯃꯨꯛ ꯂꯝꯂꯥꯟꯕ ꯀꯅꯥꯃꯒ ꯃꯔꯤ ꯂꯩꯅꯅꯕ ꯁꯤꯜꯂꯅꯨ ꯍꯩꯃ ꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯅꯪꯁꯨ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯇꯨ ꯉꯟꯅ ꯁꯤꯈꯤꯗꯨꯅ ꯄꯥꯈ꯭ꯔꯥ ꯑꯣꯏꯍꯧꯔꯤꯕꯅꯤ ꯅꯥꯝ ꯋꯥꯠꯄ ꯅꯈꯣꯏꯅꯤ ꯄꯨꯡꯕꯥ ꯁꯦꯝꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯒꯦ ꯈꯟꯗ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯁꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯦ ꯏꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯍꯩ ꯃꯤꯅ ꯉꯥꯡꯅꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯜꯂꯛꯇꯅ ꯉꯥꯡꯅꯔꯤꯕꯅꯤ ꯃꯤꯅ ꯉꯥꯡꯕ ꯇꯥꯔꯨꯅꯨ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯅꯪꯅꯦ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯌꯥꯎ ꯅꯗꯣꯝꯆꯥ ꯊꯥꯒꯣꯏꯅ ꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯑꯊꯨꯕꯗ ꯎꯅꯅꯕ ꯇꯧ ꯅꯪꯅꯦ ꯃꯉꯣꯟꯗꯒ ꯂꯩꯔꯕꯗꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯧꯔꯤꯕ ꯍꯩ ꯄꯪꯒꯅꯨ ꯑꯄꯪꯕꯤ ꯇꯥꯟꯖꯥ ꯐꯖꯕꯁꯤ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪꯅꯦ ꯅꯗꯣꯝꯆꯥ ꯊꯥꯒꯣꯏꯅ ꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯑꯊꯨꯕꯗ ꯎꯅꯅꯕ ꯇꯧ ꯑꯁꯨꯝꯅ ꯏꯕꯦꯝꯆꯥ ꯑꯃꯗꯤ ꯃꯥꯒ ꯆꯥꯟꯅꯅ ꯇꯤꯟꯅꯖꯕꯤ ꯊꯥꯒꯣꯏꯒꯅ ꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯕꯨ ꯇꯣꯃꯩ ꯀꯧꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯅꯝꯗꯅ ꯈꯪꯅꯍꯜꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯁꯅꯥꯔꯩ ꯃꯃꯥꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯍꯥꯛꯁꯨ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ
ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝ ꯄꯥꯟꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯃꯃꯥꯅ ꯁꯤꯜꯂꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯃꯥꯅ ꯁꯤꯜꯂꯤꯕ ꯇꯣꯃꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯔꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯅꯥꯔꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯀꯌꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩ ꯇꯣꯃꯩꯒ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯩ ꯅꯃꯥꯏ ꯅꯨꯃꯤꯠꯀꯥꯗꯣ ꯈꯔ ꯀꯦꯁꯤꯜꯂꯨꯅꯦ ꯅꯪꯕꯣ, ꯐꯤꯒꯥꯗꯣ ꯏꯜꯂꯨꯅꯨ, ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯋꯥꯏ ꯁꯤꯟꯅꯕ꯫ ꯁꯅꯥꯔꯩꯁꯨ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯕ ꯈꯟꯊꯗꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯌꯥꯏ, ꯉꯁꯤꯗꯤ ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯅꯤ, ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯂꯥꯛꯄꯒꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯝꯃꯨ꯫ ꯍꯩꯃ ꯀꯩꯅꯣꯅꯦ, ꯉꯁꯤ ꯅꯪꯕꯨ ꯑꯋꯣꯏꯒꯤ ꯇꯣꯃꯩꯗ ꯆꯦꯜꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏꯃ ꯉꯁꯤꯁꯦ ꯃꯥꯒꯩꯒ ꯆꯦꯟꯁꯤ ꯍꯥꯏꯅ ꯊꯥꯅꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧ꯫ ꯍꯩ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯆꯦꯟꯕ ꯊꯤꯜꯂꯛꯄꯗ ꯇꯥꯖꯣꯞꯀꯗꯤ ꯂꯥꯛꯀꯅꯨꯀꯣ, ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪ ꯈꯪꯅ ꯇꯧꯔꯛꯎ꯫ ꯍꯣꯏꯃ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯆꯥꯅ ꯍꯦꯟꯅ ꯈꯪꯉꯤ꯫ ꯑꯩꯕꯨ ꯂꯩꯀꯥꯏꯒꯤ ꯊꯧ ꯂꯩꯇꯕꯤ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯅ ꯍꯜꯂꯛꯄꯤ ꯃꯥꯕꯨ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯂꯧꯕꯤꯗꯣꯏꯅꯣ? ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤꯁꯛꯇꯣ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕ꯫ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯃꯧ ꯍꯜꯂꯛꯄꯤ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯅꯣ ꯍꯥꯏꯗꯣ ꯈꯪꯍꯟꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯈꯪꯍꯟꯒꯗꯕꯅꯤ, ꯑꯗꯣ ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯅꯕ ꯇꯧꯔꯣꯅꯦ ꯅꯪꯕꯨ꯫ ꯍꯣꯏꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯔꯩ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯔꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯧ ꯃꯥꯅ ꯂꯩꯁꯥꯕꯤꯗꯧꯅ ꯐꯤꯒ ꯏꯟꯗꯅ ꯁꯣꯔꯣꯛ ꯂꯝꯆꯥꯎꯗ ꯆꯠꯂꯤꯕꯁꯦ꯫ ꯍꯣꯏꯅꯦ ꯃꯥꯒꯤ ꯁꯅꯥꯔꯩ ꯍꯥꯏꯕꯤꯁꯤꯅ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯊꯔꯒ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯍꯣ ꯀꯗꯥꯏꯗ ꯑꯣꯏꯅꯤꯒꯦ, ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯤꯕ ꯑꯣꯏꯔꯤꯅꯤ, ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯅ ꯀꯣꯏꯃꯤꯟꯅꯗꯅ ꯂꯩꯔꯕꯅꯤ꯫ ꯅꯠꯇꯦ ꯃꯥꯒꯤ ꯁꯅꯥꯔꯩ ꯍꯥꯏꯕꯤꯁꯤꯕꯨ ꯊꯥꯏꯅꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯇꯧꯔꯝꯕꯗꯥꯏꯅꯦ꯫ ꯊꯥꯏꯅꯗꯤ ꯌꯥꯝ ꯐꯔꯝꯕꯅꯤ, ꯋꯥꯈꯜꯒ ꯌꯥꯝ ꯇꯥꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ꯫ ꯃꯣꯏꯒꯤ ꯃꯃꯥ ꯇꯧꯉꯝꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯁ ꯃꯃꯥꯅ ꯃꯥꯡꯍꯟꯕ ꯅꯠꯇꯦ, ꯃꯥ ꯃꯁꯥꯅ ꯌꯥꯗꯅ ꯇꯧꯔꯤꯅꯤ, ꯑꯩꯗꯤꯅꯦ ꯃꯣꯏ ꯇꯧꯉꯝꯕꯤ ꯃꯃꯥ ꯃꯆꯥꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ꯫ ꯌꯦꯡꯉꯨꯅꯦ ꯅꯣꯏꯁꯨ, ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯇꯧꯕ ꯉꯝꯂꯤꯕꯕꯨ ꯑꯍꯥꯟꯕ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯨꯗꯒꯤꯁꯨ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯒ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯦꯜ ꯇꯞ ꯃꯈꯩ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯗꯩꯗꯤ ꯁꯅꯥꯔꯩ ꯍꯥꯏꯕꯤꯁꯦ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯕꯗ ꯃꯆꯥꯅꯨꯄꯤꯗꯣ ꯃꯌꯥ ꯅꯨꯄꯥꯅ ꯐꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯗꯅ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯍꯜꯂꯒ ꯁꯦꯜ ꯑꯃꯨꯛ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯇꯧꯔꯤꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅꯦ ꯇꯁꯦꯡꯅ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯂꯤꯆꯠꯁꯦ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯥꯕꯨ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯔꯝ ꯆꯠꯁꯦ ꯐꯖꯗꯕꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ, ꯀꯥꯟꯅꯄꯣꯠꯇꯦ, ꯃꯣꯏꯒꯤ ꯋꯥ ꯉꯥꯡꯂꯒ ꯀꯩꯗꯧꯔꯨꯅꯤ, ꯅꯪ ꯑꯩꯒꯤ ꯏꯆꯥ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯁꯦ꯫ ꯁꯣꯝꯗ ꯁꯅꯥꯔꯩ ꯇꯣꯃꯩꯒ ꯎꯅꯁꯤ ꯍꯥꯏꯅ ꯊꯥꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯣꯃꯩꯁꯨ ꯃꯥꯕꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯅ ꯀꯦꯊꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯤꯔꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯏꯁ ꯋꯥꯔꯤꯒꯗꯤ ꯏꯀꯥꯏꯀꯣ, ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯀꯅꯨ꯫ ꯀꯩꯒꯤ ꯏꯀꯥꯏꯔꯤ? ꯑꯩꯁꯤ ꯂꯝ ꯂꯥꯟꯕ ꯅꯠꯇꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯌꯧꯔꯗꯕꯅꯤ꯫ ꯇꯥ ꯇꯣꯃꯩ ꯑꯩꯕꯨ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯅꯦ? ꯀꯩꯒꯤ ꯂꯧꯁꯤꯜꯂꯣꯏꯗꯣꯏꯅꯣ ꯑꯉꯥꯎꯕꯤ ꯅꯪꯕꯨ? ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯁꯤꯜꯂꯛꯂꯅꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯇꯣꯃꯩꯗ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯣꯃꯩꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗꯗꯤ ꯇꯣꯃꯩ ꯑꯁꯤ ꯄꯥꯈ꯭ꯔꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ ꯇꯥ ꯇꯣꯃꯩ, ꯅꯪꯕꯨ ꯄꯥꯈ꯭ꯔꯥꯅꯤ ꯍꯥꯏꯕꯗꯥꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯔꯤ? ꯇꯣꯃꯩꯒꯤ ꯂꯣꯏꯅꯕꯤꯗꯨ ꯁꯥꯎꯅ ꯑꯣ ꯃꯣꯏ ꯇꯥꯗꯗꯤ ꯍꯤꯡꯂꯤꯕ ꯑꯩꯁꯦ ꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯒ ꯄꯥꯈ꯭ꯔꯥ ꯁꯥꯔꯒ ꯅꯨꯄꯤꯒ ꯀꯣꯏꯔꯝꯃꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ, ꯅꯪ ꯇꯥ ꯇꯣꯃꯩꯒꯤ ꯅꯨꯄꯤ ꯁꯤꯗ꯭ꯔꯤꯅꯦ, ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯩꯁꯦ ꯅꯪ ꯇꯥ ꯇꯣꯃꯩꯒꯤ ꯂꯣꯏꯅꯕꯤ, ꯃꯥꯒꯤ ꯃꯆꯥ 5ꯒꯤ ꯃꯃꯥꯟ, ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯈꯪꯂꯕꯅꯤꯅ ꯏꯔꯦꯝ ꯂꯦꯝꯅ ꯍꯟꯕꯤꯈ꯭ꯔꯣꯅꯦ꯫ ꯅꯨꯄꯥ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯆꯠꯍꯟꯈꯣ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫
ꯃꯥꯁꯦ ꯑꯩꯅ ꯄꯥꯝꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯕꯅꯤ ꯅꯪꯅ ꯃꯥꯕꯨ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯍꯟꯈꯤꯒꯗꯕ ꯅꯠꯇꯦ ꯑꯣ ꯃꯣꯏ ꯇꯥꯗꯒꯤꯁꯤꯗꯤ ꯑꯩꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯒꯤ ꯋꯥꯅꯤꯅꯦ ꯂꯨꯝꯅ ꯂꯧꯕ ꯂꯧꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯅ ꯄꯨꯔꯛꯂꯕꯅꯤꯅ ꯅꯪꯅꯁꯨ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯨ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯃꯤ ꯈꯣꯏꯁꯨ ꯅꯨꯄꯤ ꯂꯣꯟꯅꯔꯤꯕꯁꯤ ꯑꯩꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯂꯅꯨ ꯑꯣ ꯃꯣꯏ ꯇꯥꯗꯒꯤ ꯅꯨꯄꯤꯁꯦ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯃꯉꯛꯁꯝ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯟꯈꯤꯕ ꯇꯥꯔꯦꯗꯅ ꯅꯨꯄꯤ ꯅꯪ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯈꯜꯂꯛꯀꯅꯤ ꯑꯔꯦꯝꯕꯗꯀꯣ ꯆꯩ ꯆꯥꯔꯛꯀꯅꯤ ꯇꯣꯃꯩꯒꯤ ꯃꯄꯥꯅ ꯍꯩ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯐꯥꯎꯔꯤꯕꯁꯦ ꯌꯨꯝꯁꯤ ꯅꯪꯅ ꯄꯥꯜꯂꯒꯦꯔꯣ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯃꯪꯒ ꯃꯪꯂꯤꯕꯗꯣ ꯅꯌꯥꯡ ꯂꯦꯟꯗꯨꯗ ꯆꯩꯁꯨꯁꯤꯅ ꯁꯥꯟꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯇꯣꯃꯩ ꯃꯄꯥꯕꯨ ꯌꯥꯝꯅ ꯀꯤꯖꯕ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯃꯄꯥꯒꯤ ꯆꯤꯟꯊꯛꯇ ꯃꯆꯤꯟ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩ ꯇꯣꯃꯩꯒꯤ ꯃꯃꯥꯅ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯊꯣꯏꯅꯨ ꯂꯩꯔꯤ ꯑꯗꯨꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯃꯠꯇ ꯌꯨꯝ ꯑꯁꯤꯗ ꯏꯃꯧꯒꯤ ꯃꯐꯝ ꯃꯨꯟꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯅꯨꯄꯤ ꯃꯆꯥꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣ ꯍꯩ ꯕꯦꯝꯃ ꯅꯪꯁꯨ ꯃꯤꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯅꯪꯅ ꯆꯦꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯃꯤꯒꯤ ꯃꯀꯥꯗ ꯈꯛ ꯌꯦꯠꯀꯦ ꯈꯟꯒꯅꯨ ꯑꯩꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯉꯩ ꯅꯪ ꯆꯠꯍꯧꯕꯅ ꯐꯒꯅꯤꯀꯣ ꯑꯩ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯅꯨꯄꯤ ꯑꯁꯦ ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯟꯈꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯌꯨꯝꯁꯤꯗꯒꯤ ꯑꯩꯅ ꯇꯥꯟꯊꯣꯛꯀꯅꯤ ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯃꯧ ꯊꯣꯏꯅꯨ ꯅꯠꯇꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯃꯠꯇ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯕ ꯌꯥꯏ ꯑꯩꯕꯨ ꯋꯥ ꯃꯈꯥ ꯇꯥꯍꯟꯒꯅꯤ ꯅꯄꯨꯟꯁꯤꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯅꯤꯡꯂꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯂꯕ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯨ ꯍꯩ ꯇꯣꯃꯩ ꯅꯄꯥꯕꯨꯡꯕꯨ ꯁꯥꯎꯍꯟꯒꯅꯨ ꯅꯨꯄꯤ ꯃꯆꯥꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈ꯭ꯔꯣ ꯃꯗꯨꯅ ꯅꯪꯒꯤꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯂꯩꯔꯣꯏ ꯇꯣꯃꯩꯗꯨ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯕꯗ ꯇꯞꯅ ꯁꯅꯥꯔꯩꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯔꯩ ꯅꯪ ꯍꯟꯈ꯭ꯔꯣ ꯀꯩꯅꯣ ꯇꯥ ꯇꯣꯃꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯕꯨ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏ ꯇꯧꯉꯝꯕꯤ ꯅꯪ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤ ꯀꯌꯥꯝ ꯄꯥꯝꯃꯤ ꯍꯥꯟꯅ ꯈꯪꯗ꯭ꯔꯤꯉꯩꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦ ꯈꯜꯂꯅꯨ ꯌꯥꯝ ꯊꯨꯅ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯁꯅꯥꯔꯩ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯥꯝꯗꯦ ꯅꯪ ꯍꯟꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯃꯩ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯥ ꯇꯣꯃꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯇꯥ ꯇꯣꯃꯩ ꯕꯦꯝꯃ ꯅꯨꯄꯥꯁꯤꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯕꯁꯤ ꯐꯥꯎꯕ ꯑꯅꯝ ꯀꯟꯁꯤꯟꯗꯨꯅ ꯁꯨꯝ ꯂꯩꯅꯕ ꯂꯥꯛꯅꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯏꯆꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯝꯅ ꯍꯜꯂꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯄꯥꯕ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯤ ꯏꯁ ꯃꯁꯤꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅ ꯍꯩ ꯏꯀꯥꯏꯗꯕꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤ ꯑꯩꯒꯤ ꯏꯃꯧ ꯂꯩꯖꯩꯌꯦ ꯅꯪꯕు ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯅꯪꯅꯦ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯏꯃꯥ ꯑꯩ ꯍꯟꯕ ꯉꯝꯂꯣꯏ ꯑꯣ ꯅꯪ ꯅꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ ꯐꯔꯦ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯉꯛ ꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯅꯌꯨꯝ ꯌꯧꯅꯕ ꯏꯟꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯄꯥꯝꯕꯤꯁꯦ ꯏꯅꯤ ꯏꯃꯧ ꯆꯪꯗꯅ ꯇꯥꯟꯊꯣꯛꯈꯤꯁꯤ ꯂꯥꯎ ꯍꯩ ꯑꯁꯤ ꯍꯥꯏꯅ ꯇꯣꯃꯩꯒꯤ ꯃꯃꯥꯒ ꯂꯣꯏꯅꯕꯤꯒꯅ ꯁꯅꯥꯔꯩꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯨꯊꯣꯔꯛꯇꯨꯅ ꯇꯥꯜꯂꯛꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯅꯥꯔꯩ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯝꯆꯥ ꯊꯒꯣꯏꯗ ꯁꯥꯎꯅ ꯊꯒꯣꯏ ꯅꯪꯕꯨ ꯇꯣꯃꯩꯗꯨ ꯄꯥꯈ꯭ꯔꯥꯅꯤ ꯍꯥꯏꯕꯗꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯁꯤꯅ ꯀꯝꯗꯧꯔꯤꯕ ꯑꯩꯁꯨ ꯈꯪꯗꯦꯃꯤ ꯅꯪꯕꯨ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯒ ꯈꯪꯂꯤꯕꯁꯤꯗꯤ ꯑꯩꯁꯨ ꯃꯥꯅ ꯑꯩꯒꯤ ꯄꯣꯠꯐꯝꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯏꯆꯥ ꯁꯅꯥꯔꯩꯕꯨ ꯄꯥꯝꯃꯤ ꯃꯥ ꯃꯁꯥꯁꯨ ꯄꯥꯈ꯭ꯔꯥꯅꯤ ꯑꯗꯨꯅ ꯁꯅꯥꯔꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯏꯆꯥ ꯁꯅꯥꯔꯩꯒꯤ ꯈꯜꯂꯒ ꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯈꯤꯕꯅꯤ ꯀꯅꯥ ꯈꯪꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯗ꯭ꯔꯤ ꯄꯥꯈ꯭ꯔꯥ ꯅꯠꯇꯦꯗꯤ ꯊꯒꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯀꯞ ꯂꯩꯊꯣꯛꯂꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯅ ꯄꯥꯈ꯭ꯔꯥ ꯁꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯆꯦꯟꯈꯩ ꯆꯦꯟꯕꯤꯔꯒ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯂꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯏꯀꯥꯏꯕ ꯅꯪꯍꯟꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯁꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯪꯅ ꯈꯔ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯗ꯭ꯔꯕ ꯃꯥꯅꯦ ꯑꯩꯅ ꯃꯌꯨꯝ ꯆꯠꯂꯒ ꯂꯥꯟ ꯇꯧꯒꯅꯤꯃ ꯍꯣꯏ ꯑꯩ ꯇꯣꯃꯩꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ
ꯃꯥꯅ ꯏꯁꯥ ꯁꯅꯥꯔꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯆꯦꯟꯕꯤꯕꯒꯤ ꯏꯁꯥ ꯁꯅꯥꯔꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯂꯧꯔꯛꯂꯒꯦ ꯀꯔꯤꯒꯨꯝꯕ ꯄꯤꯌꯨ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯍꯦꯛꯇ ꯃꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯅꯅꯕ ꯂꯥꯟ ꯇꯧꯈꯥꯏꯔꯨꯁꯤ ꯑꯁꯨꯝꯅ ꯇꯣꯃꯩꯅ ꯄꯈ꯭ꯔꯥꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯁꯅꯥꯔꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯆꯦꯟꯕꯒꯤꯗꯃꯛ ꯊꯒꯣꯏꯅ ꯇꯣꯃꯩꯒꯤ ꯃꯐꯝꯗ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯗꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯇꯣꯃꯩꯁꯨ ꯃꯃꯥ ꯃꯄꯥ ꯀꯤꯕꯅ ꯀꯔꯤꯒꯨꯝꯕ ꯁꯅꯥꯔꯩꯗ ꯁꯦꯜ ꯄꯤꯗ꯭ꯔꯕꯗꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯏꯕꯦꯝꯆꯥꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯥꯟ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯄꯥꯅ ꯃꯥꯕꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯃꯅꯤꯟ ꯅꯥꯏꯅꯔꯛꯇꯅꯕ ꯍꯥꯏꯗꯅ ꯁꯅꯥꯔꯩꯕꯨ ꯃꯥꯅ ꯆꯦꯜꯂꯨꯕꯒꯤ ꯁꯅꯥꯔꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜꯌꯥꯝ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯈꯪꯅꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯒꯤ ꯋꯥꯔꯤꯅ ꯈꯨꯜ ꯑꯗꯨ ꯁꯔꯥꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯝꯆꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯜꯂꯛꯏ ꯑꯗꯨꯕꯨ ꯏꯕꯦꯝꯆꯥ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯈꯣꯡꯐꯝ ꯁꯣꯏꯔꯨꯗꯨꯅ ꯑꯁꯤ ꯌꯧꯅ ꯃꯤꯡꯆꯠ ꯊꯤꯔꯕꯁꯤ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯕꯨ ꯑꯗꯨꯃꯛ ꯃꯌꯨꯝ ꯄꯥꯟꯅꯕ ꯏꯟꯁꯤꯜꯂꯝꯃꯤ ꯁꯅꯥꯔꯩꯁꯨ ꯃꯍꯥꯛ ꯃꯁꯥꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯈꯣꯡꯐꯝ ꯁꯣꯏꯔꯨꯔꯦ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯔꯣꯝꯗꯣꯝ ꯂꯦꯝꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯤꯇꯗꯁꯨ ꯈꯟꯊꯕ ꯇꯧꯗ ꯃꯃꯥꯅ ꯍꯥꯏꯕ ꯂꯧꯗꯨꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯨꯄꯥ ꯀꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯁꯅꯥꯔꯩ ꯃꯍꯥꯛꯄꯨ ꯀꯣꯏꯕꯤꯅꯕ ꯅꯨꯄꯥ ꯃꯁꯤꯡꯗꯤ ꯋꯥꯠꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯊꯧꯏꯟꯁꯤꯟꯗꯒꯤ ꯃꯁꯥꯒꯤ ꯃꯤꯡꯆꯠ ꯏꯖꯠꯇꯒꯤ ꯁꯦꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯤ ꯁꯦꯜ ꯇꯧꯕ ꯃꯤꯍꯧꯕꯤ ꯅꯨꯄꯥ ꯀꯌꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯅꯥꯔꯩꯒꯤ ꯃꯁꯥꯗ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯈꯤꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯂꯧꯅꯝ ꯆꯥꯎꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯗꯨꯅ ꯁꯦꯜ ꯀꯌꯥ ꯂꯧꯊꯣꯛꯇꯨꯅ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯇꯧꯅ ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯌꯣꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯍꯤꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩ ꯃꯌꯨꯝꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯇꯧꯏ ꯁꯅꯥꯔꯩ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪꯒꯤ ꯇꯅꯧꯔꯕꯤ ꯅꯈꯨꯠꯇꯨꯅ ꯂꯣꯟꯕ ꯏꯔꯣꯝꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯈ꯭ꯔꯦꯗꯀꯣ ꯈꯨꯔꯥꯅ ꯆꯥꯅꯤꯡꯂꯒꯅ ꯅꯣꯡꯃ ꯍꯦꯛ ꯆꯥꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯨꯗꯤ ꯑꯩ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯗꯨꯃꯒ ꯎꯀꯥꯕꯤ ꯊꯥꯊꯥ ꯂꯥꯎꯕꯗꯨꯃꯒ ꯂꯩꯔꯛꯂꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯁꯤ ꯎꯀꯥꯕꯤꯗꯨꯕꯨ ꯇꯥꯎꯔꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯈꯨꯠ ꯌꯦꯡꯂꯒꯦ ꯍꯣꯏ ꯈꯨꯔꯥ ꯈꯨꯔꯥꯅꯗ ꯂꯩꯔꯒ ꯄꯨꯔꯛꯑꯣ ꯃꯈꯥ ꯇꯥꯕꯗꯤ ꯈꯨꯔꯥꯅ ꯍꯥꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯑꯩꯅ ꯇꯧꯖꯔꯛꯂꯒꯦ ꯑꯗꯣ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯀꯧꯕꯗꯣ ꯀꯧꯔꯅꯨ ꯍꯥꯏꯋꯥꯅꯤ ꯇꯥꯗ ꯀꯧꯒꯦꯔꯥ ꯇꯥ ꯄꯨꯛꯆꯥꯎ ꯀꯧꯒꯦꯔꯥ ꯑꯃ ꯀꯧ ꯍꯥꯏꯕꯅꯤ ꯅꯪꯅ ꯈꯨꯔꯥ ꯒꯥꯏꯅ ꯀꯧꯔꯛꯄꯗꯣ ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯑꯦꯕ ꯍꯩꯃ ꯍꯣꯏꯁꯦ ꯑꯩꯁꯨꯅꯦ ꯇꯥꯗ ꯀꯧꯒꯦ ꯇꯧꯔꯒ ꯈꯨꯔꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯊꯣꯛꯈꯤꯕ ꯑꯗꯨꯗꯤ ꯇꯥꯗ ꯍꯥꯏꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅ ꯀꯧꯔꯧꯁꯤ ꯍꯣ ꯇꯥꯗ ꯍꯥꯎꯅꯦ ꯊꯃꯣꯏꯒꯁꯤ ꯈꯪꯄꯦꯠ ꯄꯦꯠꯊꯔꯛꯏꯍꯦ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯁꯦꯟꯐꯝꯗꯣ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯄꯨꯔꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯁꯤ ꯂꯩꯔꯦꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯍꯅꯨ ꯂꯝꯆꯥ ꯑꯉꯥꯎꯕꯁꯦ ꯑꯩꯅ ꯁꯦꯜ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯄꯤꯕꯁꯤꯗꯅꯤꯅꯦ ꯑꯩꯅ ꯍꯅꯨꯕ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯦꯜ ꯄꯨꯝꯕ ꯅꯪꯒꯤ ꯉꯥꯛꯇ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯄꯤꯔꯗꯧꯕꯅꯤ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯄꯤꯕꯗ ꯈꯨꯔꯥ ꯅꯪ ꯏꯗꯣꯝꯆꯥꯅ ꯐꯨꯖꯁꯅꯤꯀꯣ ꯏꯔꯥ ꯀꯩꯗꯧꯕꯒꯤ ꯐꯨꯗꯣꯏꯅꯣ ꯃꯥꯒꯤ ꯃꯔꯜ ꯅꯠꯇꯦ ꯑꯩꯒꯤ ꯏꯔꯜ ꯃꯥꯗꯤ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯒꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯂꯒ ꯑꯩꯒꯤ ꯁꯦꯜ ꯍꯥꯞꯄ ꯄꯛꯁꯤꯗꯣ ꯁꯦꯟꯅꯍꯜꯂꯗꯕꯅꯤ ꯏꯁ ꯁꯛꯇꯥꯁꯤꯒ ꯀꯌꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯍꯅꯨꯕ ꯀꯣꯛꯇꯥꯡꯕꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝ ꯂꯩꯕꯤꯔꯗꯧꯕꯗꯧꯅ ꯑꯗꯣ ꯁꯅꯥꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡꯗꯣ ꯌꯣꯡꯆꯥꯛꯀ ꯉꯥꯒ ꯂꯩꯔꯛꯀꯦ ꯅꯣꯏꯅ ꯆꯥꯛ ꯆꯥꯁꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯝꯆꯥꯅ ꯍꯩ ꯏꯃꯥꯒꯤ ꯁꯅꯥ ꯅꯪꯒꯤ ꯍꯅꯨꯕꯁꯤ ꯁꯦꯜꯒ ꯄꯤꯔꯝꯗ꯭ꯔꯣ ꯄꯤꯔꯝꯃꯤ ꯃꯥ ꯇꯨ ꯌꯦꯡꯉꯨ ꯌꯥꯝꯗ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ ꯁꯤꯗꯤ ꯀꯔꯤꯅꯣ ꯃꯌꯨꯝꯗ ꯑꯔꯩꯕ ꯁꯦꯜ ꯃꯈꯩ ꯅꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯅꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯈꯪꯗꯦꯗ ꯏꯃꯥ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯁꯦꯜ ꯂꯧꯊꯣꯛꯄꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯍꯦꯜꯂꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯑꯄꯪꯕ ꯍꯅꯨꯕ ꯃꯃꯪ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗꯧꯔꯕ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯪꯒꯁꯨ ꯃꯪꯖꯕ ꯁꯥꯔꯤꯌꯦ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯁꯅꯥꯔꯩꯒ ꯈꯪꯅꯕ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥꯗꯨ ꯉꯥꯅꯨ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯍꯩ ꯏꯃꯥꯒꯤ ꯁꯅꯥ
ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯇꯣꯝꯄꯣꯛ ꯅꯠꯇ꯭ꯔꯅꯦ? ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯅꯨꯒ ꯄꯨꯔꯛꯂꯤꯕꯁꯤꯅ? ꯑꯩꯅ ꯅꯍꯥꯟꯗꯣ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒꯤ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯁꯅꯥꯔꯩ, ꯅꯪꯅ ꯅꯍꯥꯟ ꯉꯥꯅꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯉꯥꯅꯨ ꯂꯥꯕ ꯀꯥꯝꯕ ꯑꯃ ꯂꯩꯈꯥꯏꯔꯒ ꯅꯪ ꯄꯤꯖꯧꯔꯒꯦꯅ ꯄꯨꯔꯛꯏꯅꯤ꯫ ꯍꯩꯃ, ꯍꯥꯎꯔꯅꯤꯗ ꯉꯥꯅꯨꯁꯤꯗꯤ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯣꯏꯗ ꯆꯥꯛ ꯆꯥꯔꯗꯧꯕꯅꯤ꯫ ꯆꯥꯎ ꯆꯥꯎ ꯌꯥꯁꯤꯗꯤ, ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯤꯅꯤꯅ ꯁꯥ ꯉꯥ ꯊꯣꯡꯕꯗꯤ ꯀꯌꯥ ꯍꯩꯇꯦ, ꯑꯗꯨꯅ ꯅꯪ ꯅꯣꯏꯅ ꯊꯣꯡꯉꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯍꯣꯏꯃ, ꯑꯩ ꯍꯦꯛꯇ ꯊꯣꯡꯒꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯅꯈꯦꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯔꯩꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯂꯩꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯧ ꯈꯔ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯋꯥꯠꯇꯦꯀꯣ, ꯋꯥꯠꯇꯦ, ꯅꯨꯄꯥ ꯋꯥꯠꯇꯦ꯫ ꯑꯃ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯃꯃꯨꯛ ꯐꯠ ꯆꯪꯈꯤ꯫ ꯅꯠꯇꯦ, ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯦ? ꯃꯣꯏꯅꯦ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯕ ꯅꯠꯇꯦ꯫ ꯇꯧꯅꯤꯡ ꯀꯨꯁꯤꯅꯤ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ꯫ ꯀꯥꯟꯅꯗꯦ, ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯧꯁꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤ ꯑꯇꯩꯁꯨ ꯁꯣꯏꯗꯅ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯅꯔꯛꯄ ꯇꯥꯔꯦ꯫ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯂꯩꯀꯥꯏ ꯍꯨꯞꯂꯒ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯋꯥꯔꯛꯁꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏꯅꯦ ꯃꯤꯠ ꯅꯥꯝꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯈꯤꯗꯧꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯃꯨꯛꯇꯪ ꯋꯥꯔꯛꯁꯤ꯫ ꯏꯆꯦ ꯀꯤꯇꯨꯀꯤꯌꯥ, ꯅꯪꯗꯤ ꯁꯅꯥꯔꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤꯗ ꯄꯣꯠꯐꯝ ꯐꯝꯕꯅꯤꯅ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥꯒ ꯄꯨꯁꯤꯟꯈꯤꯕ ꯎꯍꯧꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯩꯈꯣꯏ ꯊꯤꯛ ꯇꯧꯒꯦ꯫ ꯃꯊꯪ ꯉꯥꯏꯗ꯭ꯔꯕꯁꯨ ꯉꯁꯤ ꯍꯦꯛꯇ ꯋꯥꯔꯛꯂꯁꯤ꯫ ꯉꯁꯥꯏ ꯅꯨꯄꯥ ꯑꯃ ꯉꯥꯅꯨꯒ ꯄꯨꯔꯒ ꯆꯪꯈ꯭ꯔꯤꯕꯗꯣ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯗ ꯆꯥꯛ ꯆꯥꯗꯧꯔꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤ ꯍꯦꯛꯇ ꯋꯥꯔꯛꯍꯧꯔꯁꯤ꯫ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯇꯥꯟꯖꯥ ꯐꯪꯂꯤꯉꯩ ꯋꯥꯔꯛꯍꯧꯒꯗꯧꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛ ꯁꯅꯥꯔꯩ ꯍꯣꯏꯗ ꯉꯥꯅꯨ ꯑꯗꯨ ꯃꯩꯖꯥꯎ ꯍꯧꯒꯠꯇꯨꯅ ꯊꯣꯡꯂꯤ꯫ ꯃꯅꯥꯛ ꯑꯗꯨꯗꯅ ꯁꯅꯥꯔꯩ ꯐꯝꯗꯨꯅ ꯇꯣꯝꯄꯣꯛꯀ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝꯗ ꯍꯨꯞꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯁꯅꯥꯔꯩ, ꯅꯪ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯁꯅꯥꯔꯩ, ꯇꯥꯗ꯭ꯔꯣ ꯅꯪ ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯁꯦ? ꯁꯅꯥꯔꯩ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯆꯥꯁꯨ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯈꯤꯕꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯆꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ, ꯀꯔꯤ ꯂꯩꯔꯒꯦ ꯃꯌꯥꯝ ꯍꯨꯞꯇꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯣꯏꯅ ꯃꯥꯅꯆꯥ ꯋꯥꯔꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯁ, ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯀꯩꯗꯧꯔꯗꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯅꯣꯏꯅ ꯋꯥꯔꯛꯇꯧꯔꯤꯕ? ꯁꯅꯥꯔꯩ, ꯑꯗꯨꯅꯤ ꯍꯥꯏꯁꯤ, ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯈꯤꯕꯗꯧꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯛꯄ ꯂꯥꯛꯂꯤꯕꯅꯤ ꯀꯥꯏꯗꯅ꯫ ꯌꯥꯔꯦ, ꯃꯌꯥꯝ ꯍꯟꯕꯤꯈ꯭ꯔꯣ꯫ ꯊꯧ ꯌꯥꯝ ꯂꯩꯇꯕ ꯃꯥꯜꯂꯤ꯫ ꯍꯩ ꯇꯧꯉꯝꯕꯤ, ꯅꯌꯨꯝꯗ ꯅꯨꯄꯥ ꯁꯤꯟꯗꯅ ꯄꯨꯁꯤꯟꯕꯤ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯊꯧ ꯂꯩꯇꯕ ꯃꯤ ꯃꯥꯜꯂꯤ ꯀꯥꯏꯗꯤ ꯀꯩꯅꯣ? ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯁꯤ ꯅꯣꯏ ꯅꯃꯥꯅ ꯆꯥꯅ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯅꯈꯣꯏꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯄꯪꯇꯧꯔ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯏꯀꯥꯏꯗꯕꯤ! ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯁ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯥꯒ ꯄꯨꯁꯤꯜꯂꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯀꯩꯅꯣꯗ, ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥ ꯄꯨꯁꯤꯜꯂꯒ ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯔꯥ ꯑꯃ ꯏꯆꯝ ꯆꯝꯅ ꯆꯥꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯤ꯫ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯣꯏꯗ? ꯍꯩ ꯏꯀꯥꯏꯗꯕꯤ! ꯅꯨꯄꯤ ꯅꯪꯅ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯕꯨ ꯅꯨꯃꯤꯗꯥꯡꯗ ꯅꯌꯨꯝꯗ ꯄꯨꯁꯤꯟꯕꯁꯤꯕꯨ ꯀꯔꯤꯒꯤ ꯀꯥꯏꯗꯅꯤꯒꯦ? ꯅꯣꯏ ꯅꯃꯥꯅ ꯆꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯈꯣꯏꯅ ꯈꯪꯂꯣꯏ ꯈꯜꯂꯤꯔꯣ? ꯑꯁ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯌꯦ꯫ ꯅꯌꯨꯝꯗ ꯅꯊꯧꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯅꯣꯏꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯄꯥꯟꯅꯔꯤꯕꯁꯤꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯆꯥꯅꯨꯄꯤꯁꯦ ꯂꯨꯛꯃꯥꯏꯗ ꯍꯥꯠꯂꯒ ꯌꯣꯜꯂꯒ ꯆꯥꯅꯤꯗꯣꯅ ꯆꯥꯔꯤꯕꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯅꯆꯥꯁꯦ ꯅꯪꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯅꯪꯅ ꯍꯦꯟꯅ ꯏꯆꯪ ꯊꯧꯅ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯤꯡꯁꯤꯜꯂꯤꯕꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣꯅꯦꯍꯦ? ꯅꯨꯄꯤ ꯑꯃꯅ, ꯍꯩ ꯁꯅꯥꯔꯩ, ꯅꯪ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯁꯥꯒꯤ ꯏꯖꯠꯅ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯒꯗꯧꯕꯅꯤ꯫ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯑꯗꯨꯛ ꯍꯥꯛꯅꯁꯨ ꯅꯁꯥꯅ ꯅꯁꯥꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯒꯅꯨ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯅꯪ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯂꯝꯆꯠꯄꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯍꯦꯔꯥ ꯀꯔꯤꯅꯣꯗ, ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯗꯅ ꯍꯤꯡꯕ ꯉꯝꯅꯕ ꯑꯉꯝ ꯇꯧꯖꯕꯅꯤ꯫ ꯅꯣꯏꯅ ꯏꯃꯥ ꯏꯆꯥꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯔꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯅ ꯇꯧꯕꯗ ꯄꯥꯟꯅꯔꯛꯀꯅꯨ, ꯅꯈꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ, ꯃꯆꯤꯜ ꯑꯁꯦ ꯁꯨꯝ ꯈꯨꯝꯃꯦ, ꯃꯌꯥꯝ ꯀꯥꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯑꯁꯤꯗ ꯀꯩꯅꯥ ꯀꯠꯁꯤ꯫ ꯀꯩꯅꯥ ꯀꯠꯁꯦꯕ? ꯑꯩꯗꯤ ꯃꯥ ꯂꯧꯕ ꯉꯝꯃꯣꯏꯍꯦ꯫ ꯑꯩꯗꯤ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯥꯒ ꯃꯔꯤ ꯂꯩꯅꯕꯅꯤ꯫ ꯃꯧ ꯍꯜꯂꯛꯄꯤ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ꯫ ꯀꯔꯤ ꯉꯝꯗꯕ? ꯉꯁꯤꯗꯤ ꯅꯣꯏꯅꯤ ꯀꯩꯅꯥ ꯀꯠꯇꯧꯔꯤꯕꯅꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈꯤ꯫ ꯆꯦꯟꯈ꯭ꯔꯦꯅꯦ ꯅꯨꯄꯥꯁꯦ! ꯅꯨꯄꯤ ꯑꯃꯅ, ꯎꯔꯦꯗꯅ ꯅꯪꯁꯨ, ꯅꯪꯕꯨ ꯀꯣꯏꯕꯤꯅꯕ ꯅꯨꯄꯥꯗꯤ ꯋꯥꯠ꯫
ꯑꯗꯨꯕꯨ ꯅꯪꯕꯨ ꯂꯧꯕꯤꯅꯕꯗꯤ ꯀꯅꯥ ꯂꯩꯒꯦ ꯕꯦꯝꯃ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯈꯣꯡꯐꯝ ꯑꯃꯨꯛ ꯁꯣꯏꯕꯗ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯐꯝ ꯁꯣꯏꯔꯕꯁꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯇꯥꯗꯦꯅꯦꯀꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯏꯀꯥꯏꯕ ꯈꯪꯉꯨ ꯏꯀꯥꯏꯕ ꯍꯥꯏꯗꯨꯅꯕꯨ ꯈꯪꯖꯕꯗꯤ ꯃꯤꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯐꯩ ꯍꯥꯏꯅ ꯈꯟꯕꯔꯣ ꯅꯌꯨꯝꯗ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯒ ꯌꯥꯝ ꯂꯦꯝꯃꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯃꯤꯌꯥꯝꯒꯤ ꯇꯤꯟꯁꯤꯠꯅꯐꯝ ꯑꯣꯏꯅ ꯂꯦꯜꯂꯤꯕ ꯅꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯗꯤ ꯈꯟꯒꯅꯨ ꯏꯕꯦꯝꯃ ꯇꯁꯦꯡꯅ ꯅꯣꯏꯒꯨꯝꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯝꯕ ꯄꯥꯝꯗꯦ ꯏꯟꯈꯠꯂꯛꯂꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯅꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯑꯁꯦ ꯃꯇꯧ ꯇꯝꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕꯨ ꯀꯤꯔꯦ ꯍꯩ ꯏꯕꯦꯝꯆꯥ ꯅꯪꯅ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯆꯥꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕ ꯅꯆꯥ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯅ ꯂꯧꯅꯝ ꯆꯥꯎꯕ ꯃꯤꯠ ꯌꯥꯝꯕ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯗ ꯐꯖꯐꯝ ꯂꯩꯒꯦ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯆꯥ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯁꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯅꯣꯏꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ ꯏꯗꯣꯝꯆꯥ ꯏꯀꯥꯏꯕ ꯐꯥꯎꯔꯒꯕꯨ ꯑꯁꯨꯝꯅ ꯇꯧꯒꯗ꯭ꯔꯣ ꯏꯀꯥꯏꯕ ꯈꯪꯗꯕꯗꯨꯅꯅꯤꯅꯦ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯃꯣꯏꯗꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯌꯥꯝ ꯂꯦꯝꯃꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯇꯧꯉꯝꯕꯤ ꯃꯥꯅ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯒ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯖꯠꯀꯤ ꯃꯃꯜ ꯂꯧꯕꯤ ꯃꯥꯅꯕꯨ ꯀꯌꯥ ꯃꯊꯨꯝ ꯆꯥꯗꯣꯏꯅꯣ ꯌꯨꯝꯕꯥꯜ ꯃꯁꯤꯡ ꯌꯥꯝꯕꯤ ꯅꯨꯄꯥ ꯈꯨꯗꯤꯡꯗꯒꯤ ꯏꯖꯠ ꯃꯃꯜ ꯂꯧꯕꯤ ꯃꯥꯅꯕꯨ ꯀꯔꯤꯗꯤ ꯏꯀꯥꯏꯕ ꯈꯪꯗꯣꯏꯅꯣ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯏꯕꯦꯝꯆꯥ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯃꯅꯥꯎ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯤꯠ ꯅꯥꯒꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯣꯏ ꯅꯃꯥ ꯅꯆꯥ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯁꯛꯍꯦꯟꯕꯤ ꯂꯤꯟꯗꯥꯎꯕꯤ ꯏꯕꯦꯝꯃ ꯅꯪ ꯅꯁꯥ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯍꯥꯏꯕꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯦꯡ ꯏꯁꯥꯒꯤ ꯏꯖꯠꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯃꯤꯅ ꯍꯤꯡꯅꯔꯤꯕꯁꯦ ꯏꯖꯠꯇꯅꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯂꯨꯈꯥꯛꯀꯣꯝꯗ ꯆꯣꯡꯊꯗꯨꯅ ꯃꯤꯡꯆꯠ ꯊꯤꯅꯕ ꯁꯤꯟꯖꯒꯅꯨ ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯕ ꯏꯖꯠ ꯊꯤꯈ꯭ꯔꯕ ꯃꯤꯡꯆꯠꯇꯤ ꯁꯦꯜꯅ ꯈꯛ ꯂꯩꯕ ꯌꯥꯗꯕꯅꯤ ꯅꯪꯁꯦ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯅꯤ ꯂꯂꯣꯟꯄꯣꯠ ꯅꯠꯇꯦ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯅꯁꯥꯅ nasa lalonpot oina khanduna nukmaida haplaga yonganu adumna tawraga miyamgi tinchitnafam oiba natana karisu kandaba phangla sanare nupi singa duna nganglibudu tabada mamai nonkhatpa ngamda ikaiba khanglami asumna laikai mi singa dusu kari no khara nganglamlaga hankirami miyam aduna hankrabada sanare mapi tapna sintharakuna ima ayasi hinbugi kari kanarige ai sibu hinduna laibagi kari kanarige sukyam sopa ikai nang asi pumbas ai na thokhanjaba imagi sana kaino isana haribudu masidi isagi naral kari su leite pumnamak ai na thokhanbani sielna isagi punsidagi hena lumna laurubana kasi isagi punsina asi yona lekha tabani aidi mama ma oibada matik sadrabi mama malem sida khwaidagi phattabi mama haito ai oi sanare kaplambadagi sauna mama do onsinduna ma pumnamak imana nga thokan bangakta nangdi mama ma oibada matik sadrabi mama na chaibu lalon pot oina ubi na chagi isataki sielni hena lumna lobi mama ni nang aibu aran lamida lamjing ki besu ima nang na gi punsibu lekha ta na manghan ba asi haina sanare tu amu hi kaplaklam ima gi sana ima isa gi mapham da yam lan ima lan khri ima gi sana taning di ai nata to kari gi lan khrai na hari ba kasi ai gi punsi na miyam gi tin sin na pamoi ni base ima nang gi thawin sin da gi ai ngon lan khrai na hai da ba ki mahut na jaibu senjang bai ba kana madagi sin lak pho hai na hayo maduni na paksi gi ima gi be ima lan khrai nang na mai ngon da dum na hai ga isagi wa hai sing du na mai gi thamoi se mache ta na kai sanare nokning da na nok tu na kai gi mana thamoi ba se ta na kai asina tro ima na pam li ba se na chai gi punsina isagi izat gi sial ni hena lumna law asina tro ima na pam ba ai gi izat ki mamal ni haina law ki ba sen yam nupa kaya da ki moi khem tau tu da ima na law han ki ba sial sing tu na ai gi ma khrab izat thikhraba mingsat asibudi amuk hana laiba yagadra hayoi khumu kari hinoi mana tumina lairiba ibemsa masagi mataw aduda uhayamatasu masindagi kangthokpa ngamda tumina lai
ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯤꯕ, ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯣꯛꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯤ ꯃꯍꯥꯛꯅꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯃꯁꯥ ꯄꯨꯝꯕ ꯁꯥꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕꯤ ꯁꯦꯜꯇꯕꯨ ꯃꯤꯍꯧꯕꯤ ꯏꯕꯦꯝꯆꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠ, ꯊꯤꯈ꯭ꯔꯕ ꯃꯤꯡꯆꯠ ꯑꯗꯨꯃꯗꯤ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯔꯝꯗꯦ꯫ ꯁꯅꯥꯔꯩ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯕ, ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐ ꯐꯠꯇ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯖꯈꯤꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯈꯤ꯫ ꯃꯇꯝ ꯑꯃꯗ ꯄꯥꯃꯦꯜꯅ ꯁꯅꯥꯔꯩ ꯃꯍꯥꯛꯊꯛ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯁꯅꯥꯔꯩꯒꯤ ꯃꯐꯝꯗꯁꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯗ ꯅꯠꯇꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯇꯤꯟꯁꯤꯠꯅꯐꯝ ꯑꯣꯏꯗꯨꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯍꯩ, ꯑꯩꯅ ꯐꯪꯕ ꯍꯥꯏꯕꯗꯨ꯫